Kaviraj Pundraй Mayum Zubedabu, Tagatpa Pongdoksari, Nungsang Namatam Sang Naba, Chikpa Pomba, Kong Hambayadaba, Itaba, Kong Toina Toina Hamning Tauba, Hambayadaba, Kwang Naba, Lengban Naba Kuding Makadu, Hidak Amutang Takpuda Pungfa Fare Haina, Diamond Radio Gitongda, Medambu Hanhana Tagatpa Pongdoksari, Tagatpa Pongdoksari ba, MD Helaludin Sangayum Pam Serapur. Hauzik Tharongi makha tarakpada muktaminasi matamatanggi wafam Thauram masibu lanthokpigadauribi Nirmala Thangjam. Bamagtada 91.2 MHz sa sandok sariba Diamond Radio gitorom tabiriba singbu Nirmala Thangjam na taram noksari ngasigi matam gi wafam da pudo na laksari umang may thadana ba miyam wakal tamin na ba Manipur gi singmi chingi lamda layba chingmi singna chanabi ama oina chingda umang sing kokthok tuna lanmay thadok laga lawu singu gi thabak tawri Masigi maramdi chingmi ichil inaw singna masa-masagi imung singgi hingnaba hotnabada tangay fadana umang koktoklaga lawu singugi tabag sing paikatlaga yung puba ngamnaba hotnabagi mathaw tarakpadagi oigani khali miyam na jum cultivation hairaga khangnaba pamlaw ubagi chatnabi asinatana chingda khundariba miyamgi hingnanaba lambi laitawgum matam kayagi mamangdagi chathaduna lakli haibatai Jum cultivation tawbana chingi umang sing umanggi sharuk nongmagi mayeng tarakli haibasi miyam na khangnarabasu state asina asigumba chatnabi asi mapung phana thingbadi ngasi fawba ngamdabugum tawri umang koktorakpadagi mahausagi khal kaitharakpa asi ngasigi miyam na khangnarabasu Mathau karam tauraga jum cultivation asi tokhallaga chingmi miyamgi hingnaba lambi amadi senmilon fagatnaba state laingang poram yatpa yamna mathau tarakli haiba haina khalli ngasi mak state asigi chingi lamda ningthamtha changlakpa matam asida chingdalan mai thaduna umang kokthoklaga lawu singu tawbagi thabak chathaba matamni Matam asida chingda khundaduna lairiba miyamna masa-masagi imungi hingnaba sanmilongi fibam hagatnaba hotnaba matam asida mataw karamna tawraga lanmai thadoklaga lawu singu tawriba sidagi toklaga atoppa sinfamda thabak tawhangadagi haibagi wakhal taminabagi thauram pangthokpa chunggadaba mali Lanmai thadokpagi mahausagi akoibagi fibamda akaiba lai haiba khangna hauzik Sinfam asidi lepa yadabagi mawong ama lakli masigi maramdi chingi miyamgi hingnaba honabagi sinfam laingak na mapung phana piba ngamdabagi mawong asina oigani khali nakal amaromda Manipur gi chingi mafam kayada popi thabagi chanabi kaya leirakpadagi lamdam asigi umang kokthoknabagi maram kayamuk oirakli zoom cultivation tawduna mana masing tharaga chingmi miyam na masagi sanmilon faganaba honabada umang kokthokpadagidi popi pambi thabana hiram khudingmakta state asida amang bapiri hairibasi miyam na khangna asigumba popi pambi thaba thingbasu mapung phana ngamdabagum tawri haibiyai Adubu Manipur gi CM na akhanaba thaurang paikhatlaga popi pambi thaba thingmanaba honarakliba asigidamakti afaba khongthang amani haibiyai Lengak na paikhatliba thaurang asibu mai pakhanba haibasi lamdam asigi miyamna mateng pangsinbana oigadaba mali Housing Manipur gi chingi lamda umang kokthokpada thingnaba lambi kaya lengak asina akhanaba thaurang kaya paikhatlaga state asigi mahausagi akoibagi fibam kannanaba honabagi matam thengmallabra khalli Amaromda Manipur lengakna honaba yaba honarabasu lamdam asigi miyamna wakhal tadrabadi mai pakpada wagadaba mali masina maram oiraga Manipurda lairiba ching amadi tamgi siam
ꯑꯣꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯎꯃꯪ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯕꯗꯤ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯎꯃꯪ ꯀꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯗ ꯎꯃꯪ ꯆꯥꯎꯈꯠꯄ, ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯟꯗꯛ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯌꯥꯔꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ FOꯅ ꯎꯃꯪ ꯃꯩ ꯊꯥꯗꯅꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ DFOꯁꯤꯡꯅꯁꯨ ꯄꯥꯛ ꯁꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯎꯃꯪ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤ